Thoubal Distirct manung channa Leiba Uyal Cheirao Ching mathak Leiba Ibudhou Pakhangba laishang Sakhangdaba Singna thugairambaga loinana laigi chei kaya pai thadoklamle hairi. Thawong asi haukiba ahingda chatharamlaba matung ngasi ayuk pung manga makhairom tabada walking chatpa miyoi singna thingnarappadagi lai committee gi miyoi singda pau pirakibne. Mafam asi Uyal Wangbal Kaidembikhok Wangjing Salungfam Hairok Langmai Thet Icham Khunau Yauna tongan phulgi miyoi singna Cheirao Ching oina kanaduna lai khurumnariba mafamne. Thaudok asigi matangda lai committee secretary Widrom Dorena hai Gwaro Reserve Forest ke manung channa Saram Chingi mathakta Leiba Uyal Cheirao Ching ke Ibudhou Pakhangba laishang asigi thong Sakhangdaba sing aduna Thugairamle. Ibudhou amasung event dawda thonba fijol amasung dakhan sing laishang asigi mapanda puthoklaga mai thadoklambaga loinana Ibudhou event dawgi khubamsu yot kumba posat amana yankhaiduna thamlamle. Committee asina sinduna chahi khudingi Ibudhou event dawgi thauram pangthokduna lakpani adum oinamak atamdana mitai singda singnaba manba maongda chatharamliba thawong asidi laibak thibani. Hiram asigi matangda mari leinaba singna meeting changduna lokhatpam thokpa action sing lokhatpiu haike. Thaudok asigi matangda Thoubal Police ki oshina luchingba team ama laktuna mafum adugi phibam yengsinkibaga loinana case amasu lokhatre haina pau asina makha tari. Mawong tarna Ibudhou ki mafamda akai muti singda akan mathang gumba genti gumbana yalamba masung magi kolam singa se koi mai thadok to jamna mangan tan ba jamno sit thoi do mei jati koi bu jamno sit thoi da bai koi asugumba senglaba koi dharmagi oi ba laisang singa sibu mangan tan ba se asi jamno nungaite mara masina lamdam sigi mai leina ba koi mei samas koi mei gi asigumba laining lai chon bu pamjaba ichina khudimangna asigumba koi mei gi lai pham singda tamnana mangan tan gi thau se koi khudimangna panaduna Singna ba Singminasi ay bofam chei na may apur matak tamdari.